ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯖꯣꯒꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯃꯗ ꯔꯥꯖꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯣ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯆꯥ ꯀꯥꯡꯍꯧ ꯕꯣꯔꯥ ꯑꯆꯥ ꯑꯊꯛ ꯌꯣꯟꯕ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯐꯝꯖꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯖꯕꯅꯤ꯫ ꯔꯥꯖꯣꯒꯤ ꯅꯨꯄꯤ ꯁꯈꯤ ꯑꯋꯥ ꯑꯅꯥ ꯀꯌా ꯈꯪꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯋꯥꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡ ꯁꯈꯤꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯇ ꯂꯨꯝꯅ ꯂꯧꯁꯤꯟꯗꯦ꯫ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯒ ꯀꯦꯔꯒ ꯃꯧꯔꯒꯇ ꯂꯩꯖꯕꯤ ꯂꯩꯀꯥꯏ ꯂꯥꯟꯅ ꯆꯠꯂꯒ ꯃꯤꯋꯥ ꯉꯥꯡꯕꯤ ꯅꯨꯄꯤꯅꯤ꯫ ꯔꯥꯖꯣꯒꯤ ꯄꯣꯠꯐꯝꯁꯨ ꯍꯟꯗꯛꯇꯤ ꯀꯥ ꯍꯦꯟꯅ ꯃꯤ ꯆꯪꯗꯕ ꯄꯣꯠ ꯂꯩꯕ ꯆꯥꯕ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯍꯟꯊꯔꯝꯃꯤ꯫ ꯁꯨꯡꯁꯤꯠ ꯁꯤꯠꯇꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯆꯪꯂꯛꯇꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯅꯨꯃꯤꯠꯇꯨ ꯔꯥꯖꯣꯒꯤ ꯄꯣꯠꯐꯝꯗꯨ ꯃꯤ ꯑꯃꯠꯇ ꯆꯪꯂꯛꯇꯕꯅ ꯕꯥꯛꯁꯤ ꯑꯗꯨꯗ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ꯫ ꯔꯥꯖꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯔꯩ ꯑꯃꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯤꯁꯨ ꯑꯃꯠꯇ ꯆꯪꯂꯛꯇ꯭ꯔꯕ ꯄꯣꯠꯁꯨ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯕꯗꯨꯗ ꯔꯥꯖꯣ ꯃꯥꯒꯤ ꯄꯣꯊꯥꯐꯝꯒꯤ ꯃꯤꯅ ꯂꯥꯛꯂꯒ ꯐꯝꯂꯒ ꯆꯥꯐꯝ ꯊꯝꯂꯤꯕ ꯎꯅ ꯁꯥꯕ ꯐꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯊꯟꯇ ꯎꯪꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯅꯨꯄꯥ ꯑꯃ ꯔꯥꯖꯣꯒꯤ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯁꯨꯝ ꯊꯣꯔꯛꯄꯗ ꯔꯥꯖꯣꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯋꯥꯕ ꯁꯛꯇꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯍꯥ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯏ, "ꯇꯥꯗ ꯔꯥꯖꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕꯗꯨꯕꯣ? ꯑꯆꯥ ꯑꯊꯛ ꯆꯥꯊꯣꯛꯈ꯭ꯔꯒ ꯁꯦꯜ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕꯒ ꯌꯥꯎꯔꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈꯤꯕꯒ ꯌꯥꯎꯕ꯭ꯔꯣ?" ꯔꯥꯖꯨ ꯅꯍꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯏꯅꯥꯎ, ꯅꯌꯥꯝꯕꯁꯤ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯇꯥꯗ? ꯅꯅꯥꯎꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯅꯌꯥꯝꯕꯗꯤ ꯄꯣꯠꯐꯝꯁꯤꯒꯤ ꯃꯄꯥꯜꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕꯅꯤ꯫ ꯑꯄꯤꯛꯄ ꯏꯆꯥ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯄꯣꯠꯁꯤꯠꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯌꯣꯜꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ꯫ ꯄꯣꯠ ꯁꯨꯛꯌꯣꯟ ꯌꯣꯟꯗꯕ, ꯃꯤ ꯑꯃ ꯐꯥꯎꯕ ꯆꯪꯗꯕ, ꯕꯥꯛꯁꯤꯁꯤꯗ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯕ ꯅꯨꯃꯤꯠꯅ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯐꯥꯎꯕ ꯆꯥꯛꯍꯟꯕ ꯉꯝꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯒꯗꯧꯔꯤꯅꯤ ꯏꯅꯥꯎ." ꯅꯍꯥ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯣꯒꯤ ꯋꯥꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯔꯥꯖꯣ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄꯁꯤꯗ?" "ꯇꯥꯗ, ꯂꯝꯄꯥꯛ ꯃꯆꯥꯗ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯒꯅꯤꯅ ꯇꯧꯔꯤ, ꯑꯗꯨ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ." "ꯑꯣ, ꯃꯌꯥꯝ ꯃꯔꯤ ꯃꯔꯤ ꯆꯠꯅꯈ꯭ꯔꯤꯗꯣ ꯑꯗꯨꯒꯤ ꯑꯣꯏꯇꯥꯔꯦ꯫ ꯑꯩꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯜꯂꯨꯔꯦꯗꯅ." "ꯇꯥꯗꯁꯨ ꯄꯣꯠꯐꯝꯗꯣ ꯂꯣꯟꯁꯤꯜꯂꯝꯃꯣ ꯌꯦꯡꯉꯨꯁꯤꯗꯅ." ꯔꯥꯖꯣ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ, "ꯏꯅꯥꯎ, ꯅꯌꯥꯝꯕꯗꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯏꯅꯥꯎꯅ ꯍꯦꯛ ꯅꯨꯡꯉꯥꯏꯅ ꯌꯦꯡꯊꯣꯛꯎꯔꯣ." "ꯍꯣꯏ ꯇꯥꯗ ꯔꯥꯖꯣ, ꯑꯗꯨꯗꯤ ꯅꯅꯥꯎꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ." ꯅꯍꯥ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯣ ꯆꯠꯈ꯭ꯔꯤꯕ ꯅꯍꯥ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯞꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗꯨꯅ ꯂꯩꯔꯕ ꯀꯅꯥꯁꯨ ꯂꯩꯕꯤꯗ꯭ꯔꯕ ꯆꯥꯕꯤꯗ꯭ꯔꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯃꯆꯤꯟꯗꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ, "ꯃꯁꯤꯁꯨ ꯃꯥꯡꯕ ꯇꯥꯔꯕ? ꯍꯌꯦꯡꯒꯤ ꯂꯂꯣꯟꯁꯦꯜꯅ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ? ꯏꯃꯨꯡꯒꯤꯅ ꯀꯝꯗꯧꯕ?" ꯔꯥꯖꯣ ꯃꯀꯣꯛ ꯁꯥꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯅꯤꯡꯈꯪ ꯐꯝꯊꯩ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯣ ꯃꯌꯨꯝꯗ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯃꯁꯥ ꯌꯥꯝ ꯆꯣꯛꯊꯅ ꯍꯜꯂꯛꯏ꯫ ꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤ ꯆꯥꯛ ꯊꯣꯡꯒꯗꯕꯒꯤ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯈꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ, "ꯃꯣꯏꯕꯥ, ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ꯫ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯆꯥꯛꯀꯧꯕꯗ ꯏꯟꯅꯕ ꯑꯩꯒꯤ ꯐꯤ ꯐꯖꯕ ꯑꯃꯅꯤ ꯂꯩꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯩ ꯍꯌꯦꯡ ꯀꯩꯊꯦꯜ ꯀꯥꯔꯨꯔꯒ ꯂꯩꯔꯨꯔꯒꯦ꯫ ꯍꯌꯦꯡ ꯄꯣꯠꯐꯝ ꯊꯣꯛꯇ꯭ꯔꯤꯉꯩ ꯁꯦꯜ ꯄꯤꯕꯤꯔꯝꯃꯨꯀꯣ." ꯔꯥꯖꯣ ꯑꯗꯨꯛ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯈꯔꯗꯤ ꯁꯥꯎꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯃꯥ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯟꯅ ꯉꯥꯡꯅꯅꯤꯡꯗꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯅꯨꯄꯤ, ꯁꯦꯜꯅ ꯁꯦꯜ ꯂꯩꯇꯕꯅꯤ꯫ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯂꯩꯈ꯭ꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯏꯜꯂꯨ ꯀꯩꯗꯧꯒꯦ? ꯅꯪꯕꯨ ꯍꯟꯗꯛꯁꯤ ꯄꯣꯠ ꯁꯤꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡꯒꯤ ꯆꯥꯅꯕ ꯐꯥꯎꯕ ꯍꯨꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥꯗꯅ
असुक वखल वारिङै तंजासिदा नंगी वादो ताबा यारिबो वफमला करिनो हारिदुबो आई खंदे मोय बाबानने अइना युमसिदा युम पालकपदगी इनमसिदा करी फी फजबा मा लेरक्तुना थोबिखरगे आ लुहोंबदा यावरकपा फी असे आइबो हंजिन हंजिन इलो हारिब्रो मीगी नुपीना फजा फजबा अनौ अनौ मखल मखलगी इलिबा खंदे आइदि हयें सेल पिरमदबा यारोइको मोय बाबाबु नुपा नत्रो मागी नुपीगी फी अमा फावबा लैबा ngamdaba मोय बाबाबु नुपारो असी हाइरमलगा सेमलिबा इंसांग कातु लुइसिलमदा फेट तौदुना थोखी अइसे नंगोंदा लेबदगी मांगबा युमसिदा हेक लुहोंगलकपा खोंग थांजिलकपा नुमितगी आइगी इराइबकसे नुंगाइबा पुमनमक लोइख्रबनी फकलांग काइथरबा युमसिदा लोइरे आई राजो मागी नुपीगी मतौ अदुदा ओनसिनबसु तन तुमिना लेहौई नुमिदांदो राजो वाखल मयामदुना साक्सु चादा अदुमक मागी फमुंगदा काखतुना लei तुमसिनबसु यादा अहिंदु फन्ना थिंगला फाव फमुंग मथक अदुदा नाकल अमदा अमुक चेप तौदुना लei मागी नुपी सखीदि करिसु खंदा याम नुंगाइना सुसु तौदुना तुमली राजो अथेंगबा अहिंदुदा माबु पोपी ममा निंगसिंगलाई वाखलदना इमा नंग लेजरमलबदी नचागी अवाबसिंगसे खरद ओइरबसु साफरमगदबनिको ngasiसे इमाबु यामना निंगसिंगी इमा नचागी लंबी अमतदी पिबियु नचाबु मुक्तदी लमजिंगबियुबा इमा राजो ममितो तमना उसिली ममे मची अनिदुदा मपीदुना तमना चिंथरई असमना राजो अहिंदु तपना तुमथाख्रे राजो ममागी अयेकपा सक्तम थेटलिबा फकलांग अदुगी मनाक्ता चंगसिंदुना ममागी अयेकपा सक्तम अदुगी ममांगदा लेपलगा ममाबु नुंगसिना येंगी ममिता मपी इराचेना येंगदुना लei तंजादुदा करी मतौनो खंगदा फकलांगदा थेटलिबा ममागी अयेकपा सक्तमदु तपना लेंगबगुम तौरई अदुगा अयेकपा सक्तम अदुदगी मसेक मंगालोइना तौबा अरंगबा मंगाल अमसु थोरई राजो मंगाल अदुदा ममित पांगबा ngamdaduna मखुट अनिदुना ममितु खुमजिली ngayhakki matung राजो मखुटना ममित खुमलमलिबदु लौथोकलगा करिनो खन्ना येंगी अंगकपगी मतौनी इथा थाजदना मंगुंबा थौदोकनी फगलांगदा थेटलिबा ममागी अयेकपा सक्तमदो ममांगदा अहिंगबा हिंगलिबा ताइबा मियोइबा अमगुम मिटमांगदा लेपतुना लेरमी राजो ओइरिबा मतवदो उबदा ngakpana खमथेंगले मखुटुना ममितु सुरु नोइदुना अमु हन्ना येंगी तसेंगना राजो मागी ममाना मागी ममांगदा लेपलंबदुदा राजो हरावी इमा अइबु मंगला ताइबंगला नाहकपो सेंब्रा इमा असी हाइदना राजो ममाबु कोनसिली ममा अदुसु मचानुपादुबु नुसीना कोनबिरगा इमाना लेपलिबसे नंगी मिटमांगदनी मंगनते असेंगबनी इसागी अवाबा उबा ngamdraduna इसागी अवाबा पोंबा कोकहलगी खंदना इमा लाक्लबनी बुंगो इमा आई इमाबु यामना निंगसिंगी इमाना नचाबु थादोकलमलगा चटखिबा नुमित अदुदगी नचागी पुंसी वाबना खमथेंगले इमा खांगी इमा पुंगनमक खांगी हौजिक्ति इमा लाक्लबसिदी इसाना करिगे मुक वारुनी इमाना पुंगनमक फानबा सिनगनी राजोगी ममाना मखा तारई हयेंग अयुक ngana पोटफम थोकपदा इमागी फकलांगदा थेटलिबा अयेकपा सक्तमसे पुदुना चलो अदुगा नंगी पोटफमना मफम साना थेटलो अदम नेक तौबगा इसागी अवाबा पुमनम कोकलनी वाइसिंगदो हाइरमलगा राजोगी ममा तपना ममी सामख्रे राजो ममा नदुमना तपना ममी सामखिबदुदा मिकअप खंथोकथोरई मसादो हुमांगना पुंगलुपलमी पुमनमक मंगलान ओइदुना लेरमले मागी नुपीदे हौजिकसु निंगाइदना याम नुंगाइना तुमली राजो मचिंदा तपना सोली ओ हयिंदी अइगी माना हाइरमबदुमक अइ पांथोकलगे असे खंदुना राजो नोंगानबा ngaiduna lei मथंगी अयुक्तु राजो ममाना हाइरमबगी मतुंग इना ममागी अयेकपा सक्तम पुदुना मागी पोटफमदा लाई अदुगा इहान हाना ममागी अयेकपा सक्तम मफम जाना थेतुना थम्मी अंगकपगी मतौनी अदुमना ममागी अयेकपा सक्तम हेक्थे चिनबगा ममागी अयेकपा सक्तमदु ममित अनिदो कोयोट ओटपगुम तौरई राजो ओइरिबा तौरिबा मंगुमलबा मतौदुदा ngakpana खमथेंगले तंजादुदा मागी लेरंग अदुसु मथंता मई हौगतजरई मतौ अदुदना राजो हेना ngakले
ꯊꯣꯡꯕ ꯊꯥꯛꯄ ꯁꯦꯝꯕ ꯁꯥꯕ ꯃꯍꯩ ꯍꯩꯔꯕ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕ ꯑꯃꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯒꯨꯝ ꯃꯁꯛꯇꯤ ꯎꯗ ꯃꯊꯟꯇ ꯑꯆꯥ ꯑꯊꯛꯁꯤꯡ ꯊꯣꯡꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯡꯕ ꯊꯥꯛꯄꯗꯨ ꯂꯣꯏꯔꯗꯨꯅ ꯔꯥꯖꯨꯒꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯄꯣꯠꯐꯝ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯔꯥꯖꯨꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛꯀꯤ ꯃꯅꯝ ꯅꯝꯂꯛꯄꯗꯨꯗ ꯑꯃ ꯆꯪꯂꯛꯏ, ꯑꯅꯤ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯦ, ꯐꯝꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯗꯨ ꯔꯥꯖꯨꯒꯤ ꯄꯣꯠꯐꯝꯗꯨ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯤꯟꯕꯅ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯊꯣꯡꯂꯤꯕ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯣꯟꯅꯗ꯭ꯔꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ꯫ ꯄꯣꯠ ꯂꯩꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯆꯥꯕ ꯂꯥꯛꯄꯁꯤꯡ ꯑꯩꯒꯤ ꯍꯥꯟꯅ ꯂꯥꯛꯄꯅꯤ, ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯈꯟꯅ ꯆꯩꯅꯕ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯔꯥꯖꯨ ꯃꯤ ꯆꯤꯟꯕꯒ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯅ ꯅꯨꯄꯥ ꯑꯅꯤ ꯀꯟꯅ ꯃꯔꯩ ꯇꯧꯅꯔꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯄꯅꯤꯅꯦ, ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅ ꯇꯝꯒꯗꯕꯅꯤ꯫ ꯍꯦꯔꯥ, ꯑꯩꯅ ꯉꯁꯥꯏ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯔꯥꯖꯨꯗꯅꯦ ꯑꯩꯒꯤ ꯇꯝꯃꯣꯅ ꯍꯥꯏꯔꯕꯅꯤ, ꯑꯩꯅ ꯍꯥꯟꯐꯝ ꯊꯣꯛꯏꯗ." ꯑꯅꯤꯗꯨ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯩ꯫ ꯔꯥꯖꯨ ꯃꯀꯣꯛ ꯁꯥꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ, "ꯑꯩꯕꯨ ꯃꯌꯥꯝꯁꯤꯒ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ, ꯀꯔꯝꯅ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯠꯄ ꯄꯤꯒꯅꯤ? ꯑꯩꯅ ꯉꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯤꯈꯤꯗꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯀꯅꯥꯁꯨ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯆꯪꯕꯤꯔꯛꯂꯔꯣꯏ, ꯑꯩꯒꯤ ꯄꯣꯠꯁꯤꯠ ꯋꯥꯠꯂꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯔꯥꯖꯨꯒꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯋꯥꯠꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯊꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯨꯗꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯊꯦꯠꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯃꯥꯒꯤ ꯁꯛꯇꯝ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯈꯜꯗꯅ꯫ ꯃꯃꯥꯅ ꯆꯥꯎꯕ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯤꯡꯂꯤꯉꯩꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯏꯃꯥ, ꯅꯪꯅ ꯅꯆꯥꯒꯤ ꯑꯁꯨꯛ ꯋꯥꯕꯤꯕ꯭ꯔꯥ? ꯏꯃꯥꯅ ꯅꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕꯗ ꯅꯆꯥꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯆꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯅꯆꯥ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯃꯥꯏ ꯆꯨꯝꯂꯛꯂꯦ ꯏꯃꯥ." ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯈꯜꯂꯛꯄ ꯎꯕ ꯌꯥꯗꯕ ꯀꯂꯛ ꯃꯤꯍꯧꯕ ꯆꯥꯎꯕꯁꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯒꯨꯟ ꯑꯣꯏꯅ ꯍꯥꯞꯂꯝꯕ ꯑꯣꯏꯕ ꯇꯥꯏ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯔꯥꯖꯨꯒꯤ ꯄꯣꯠꯐꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯦ, ꯔꯥꯖꯨꯅ ꯊꯦꯠꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯂꯩꯔꯪ ꯑꯗꯨꯗꯅ ꯃꯊꯟꯇ ꯑꯆꯥ ꯑꯊꯛꯁꯤꯡ ꯊꯣꯡꯂꯤꯕꯗꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯕ ꯉꯛꯅ ꯑꯁꯨꯝꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯗꯅ ꯈꯜꯂꯦ ꯁꯨꯝꯅ, "ꯑꯣ, ꯇꯥ ꯔꯥꯖꯨꯒꯤꯁꯤ ꯑꯔꯣꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯥꯅ ꯌꯦꯡꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯆꯝꯕ ꯂꯥꯏ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯁꯤꯅ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩ ꯂꯥꯏ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯗꯕ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯁꯦꯜ ꯄꯥꯏꯔꯅꯤ, ꯅꯨꯡꯉꯥꯏꯅ ꯋꯥꯗꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯝꯅ ꯍꯤꯡꯕ ꯌꯥꯔꯅꯤ." ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯆꯥꯎꯕ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯔꯥꯖꯨꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯐꯛꯀꯥꯏꯗꯨꯅ ꯊꯦꯠꯂꯤꯕ ꯔꯥꯖꯨꯒꯤ ꯃꯃꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯍꯨꯔꯥꯜꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯔꯥꯖꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ꯫ ꯃꯥꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯄꯣꯠꯐꯝꯒꯤ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ꯭ꯔꯥ ꯈꯟꯅ ꯄꯣꯠꯆꯩ ꯃꯥꯡꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯄꯣꯠꯆꯩ ꯃꯥꯡꯕꯗꯤ ꯂꯩꯇꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯊꯦꯠꯂꯤꯕꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯥꯖꯨ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯂꯩꯔꯝꯗꯕꯗꯨꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ "ꯍꯩꯁ, ꯀꯅꯥꯒꯨꯝꯕꯅ ꯑꯔꯣꯟꯕꯁꯤꯡ ꯑꯁꯤ ꯈꯪꯕ ꯌꯥꯎꯔꯦꯅ꯫ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯍꯨꯔꯥꯟꯈ꯭ꯔꯤꯕꯁꯤ꯫ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯏꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯊꯤꯒꯅꯤ? ꯀꯅꯥꯅꯕꯨ ꯂꯧꯈ꯭ꯔꯤꯕꯅꯣ? ꯔꯥꯖꯨ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯏꯗ." ꯔꯥꯖꯨ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯃꯥꯡꯈꯤꯕꯗꯨꯒꯤ ꯃꯀꯣꯛ ꯁꯥꯒꯗ꯭ꯔꯥ, ꯑꯣꯏꯔꯛꯀꯗꯕ ꯁꯦꯜ ꯂꯩꯇꯕꯒꯤ ꯋꯥꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯒꯤ ꯈꯟꯒꯗ꯭ꯔꯥ, ꯔꯥꯖꯨ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯆꯥꯎꯕ ꯃꯐꯝ ꯆꯥꯕ ꯑꯃ ꯊꯤꯗꯨꯅ ꯃꯤ ꯌꯥꯝꯅ ꯆꯪꯂꯅꯤ, ꯄꯣꯠꯁꯤꯠ ꯌꯥꯝ ꯐꯔꯅꯤ ꯃꯇꯥꯒꯨꯝ ꯑꯆꯧꯕ ꯐꯖꯕ ꯃꯤ ꯌꯥꯝꯅ ꯆꯪꯕ ꯆꯪꯗꯕ ꯄꯣꯠꯐꯝ ꯑꯃ ꯁꯥꯗꯨꯅ ꯑꯆꯥ ꯑꯊꯛ ꯌꯣꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯎꯕ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯗꯨꯅ ꯄꯣꯠꯐꯝꯗꯨ ꯍꯥꯡꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯇꯧꯗ ꯔꯥꯖꯨꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ "ꯑꯌꯦꯛꯄ ꯂꯥꯏ, ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯊꯣꯡꯉꯨꯅꯦ,
ꯊꯦꯡꯉꯤ ꯄꯣꯠ ꯂꯩꯕ ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯒꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯎꯕꯅ ꯑꯗꯨꯝꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯉꯥꯡꯂꯤꯕꯗꯨ ꯈꯪꯍꯧꯗꯅ ꯂꯩꯔꯪ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯥꯡ ꯑꯆꯧꯕꯗꯨ ꯄꯥꯏꯔꯛꯇꯨꯅ ꯆꯥꯎꯕꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯛꯏ ꯆꯥꯎꯕ ꯃꯀꯣꯛ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯤ ꯑꯗꯨꯝꯅ ꯆꯥꯎꯕ ꯈꯥꯡꯅ ꯊꯣꯝꯂꯛꯄꯗꯨꯗ ꯀꯅꯥꯅ ꯊꯣꯝꯂꯛꯂꯤꯕꯅꯣ ꯈꯟꯅ ꯑꯀꯣꯏꯕꯗꯨ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯈꯥꯡꯗꯨ ꯃꯊꯟꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯆꯥꯎꯕ ꯃꯁꯥꯗꯨ ꯊꯛꯀꯠꯄ ꯄꯥꯈꯠꯄꯅ ꯃꯃꯩ ꯃꯀꯣꯛ ꯑꯃ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯄꯣꯠꯐꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯥꯕꯩ ꯆꯦꯒꯞ ꯈꯥꯡ ꯀꯣꯔꯐꯨꯁꯤꯡꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯊꯟꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯥꯎꯕꯗ ꯄꯪꯊꯣꯝꯗ ꯊꯣꯝꯖꯤꯜꯂꯛꯏ ꯂꯩꯔꯤꯕ ꯊꯣꯡ ꯊꯥꯛꯄꯗ ꯁꯤꯖꯤꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯄꯪꯍꯩꯗ ꯍꯩꯖꯤꯜꯂꯛꯏ ꯆꯥꯎꯕ ꯆꯩꯅꯥꯁꯤꯡꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯆꯦꯟꯊꯣꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯆꯥꯎꯕ ꯃꯆꯤ ꯑꯃꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯑꯋꯥꯕ ꯆꯩꯅꯥꯁꯤꯡ ꯈꯥꯡꯗꯨꯅ ꯐꯝꯃꯤ ꯑꯁ ꯑꯩ ꯃꯁꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯩꯅ ꯑꯩ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯉꯔꯣꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯑꯩ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯎꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯠꯂꯨꯗ꯭ꯔꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯆꯥꯎꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯃꯥꯅ ꯍꯨꯔꯥꯜꯂꯨꯔꯤꯕ ꯔꯥꯖꯨꯒꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯪꯂꯥꯟ ꯑꯗꯨꯗ ꯆꯥꯎꯕꯕꯨ ꯂꯛꯅꯔꯤ ꯔꯥꯖꯨꯒꯤ ꯃꯃꯥꯗꯨ ꯃꯈꯨꯠꯇ ꯋꯥꯏ ꯇꯥꯁꯤꯟꯅꯕ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯔꯒ ꯆꯥꯎꯕꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯀꯜꯂꯤ ꯆꯥꯎꯕꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯔꯥꯖꯨꯒꯤ ꯃꯃꯥꯗꯨ ꯃꯆꯤꯟꯗꯁꯨ ꯆꯥꯎꯕꯕꯨ ꯆꯩ ꯍꯩ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ ꯍꯨꯔꯥꯟꯕ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯅꯧꯈꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯨꯒꯤ ꯃꯃꯥꯗꯨ ꯄꯥꯏꯔꯝꯕ ꯁꯨꯝꯁꯤꯠꯇꯨ ꯍꯨꯟꯗꯣꯛꯈꯤꯗꯨꯅ ꯆꯥꯎꯕꯒꯤ ꯃꯈꯣꯏꯔꯤ ꯇꯝꯅ ꯃꯈꯨꯠꯇꯨ ꯂꯥꯝꯃꯛꯏ ꯆꯥꯎꯕ ꯃꯇꯥꯡ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯩ ꯍꯌꯦꯡꯃꯛ ꯇꯥ ꯔꯥꯖꯨꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤ ꯄꯤꯊꯣꯛꯂꯨꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯆꯥꯎꯕ ꯌꯥꯝ ꯀꯤꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯔꯥꯖꯨꯒꯤ ꯃꯐꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯄꯨꯔꯒ ꯔꯥꯖꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯔꯥꯖꯨ ꯋꯥꯈꯜ ꯋꯥꯅ ꯃꯃꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕ ꯔꯥꯖꯨꯅ ꯐꯝꯂꯤꯕꯗꯨꯗ ꯌꯥꯝ ꯏꯀꯥꯏꯅ ꯀꯧꯖꯔꯛꯏ ꯇꯥ ꯔꯥꯖꯨ ꯍꯩꯃꯥ ꯆꯥꯎꯕ ꯏꯊꯥ ꯊꯥꯖꯗꯅ ꯅꯌꯥꯝꯕꯒꯤꯗ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ ꯏꯅꯥꯎꯕꯨ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯆꯥꯎꯕ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯔꯥꯖꯨꯗ ꯄꯤ ꯇꯥ ꯔꯥꯖꯨ ꯑꯩ ꯇꯥ ꯔꯥꯖꯨꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯔꯥꯖꯨ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯐꯛ ꯇꯨꯐꯥꯏꯆꯅ ꯂꯩꯔꯝꯕꯗꯨ ꯃꯥꯡꯈꯤꯗꯨꯅ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯛꯏ ꯆꯥꯎꯕ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯃꯥꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗ ꯔꯥꯖꯨꯗ ꯇꯝꯃꯤ ꯇꯥ ꯔꯥꯖꯨ ꯅꯅꯥꯎꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯤ ꯈꯟꯗꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯎꯕ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕ ꯑꯩꯒꯤ ꯏꯔꯥꯡꯅꯤ ꯇꯥ ꯔꯥꯖꯨ ꯇꯥ ꯔꯥꯖꯨꯒꯤ ꯃꯇꯦꯡꯗꯒꯤ ꯅꯅꯥꯎ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯤ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯀꯥꯟꯅꯕ ꯄꯤꯕ ꯅꯠꯇꯦ ꯄꯣꯠꯁꯛꯇꯨꯕꯨ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯃꯤꯁꯛ ꯑꯗꯨꯒꯤꯗꯃꯛꯇ ꯇꯝꯂꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯛꯇꯅ ꯀꯥꯟꯅꯕꯁꯤ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯅꯥꯎ ꯈꯪꯏ ꯇꯥ ꯔꯥꯖꯨꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯑꯐꯕ ꯑꯍꯦꯟꯕ ꯄꯤ ꯈꯟꯗꯨꯅ ꯇꯥ ꯔꯥꯖꯨꯒꯤ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕꯗꯨꯗ ꯀꯜꯂꯛꯇꯅ ꯃꯨꯟꯒꯦ ꯈꯜꯂꯨꯕ ꯃꯁꯤꯒꯤ ꯀꯥꯟꯅꯐꯝ ꯑꯩꯉꯣꯟꯗ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯩ ꯑꯋꯥꯕ ꯄꯤꯔꯦ ꯇꯥ ꯔꯥꯖꯨ ꯃꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯕꯅꯣ ꯔꯥꯖꯨ ꯆꯥꯎꯕꯅ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯕ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯀꯔꯝꯅ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯈꯪꯗ ꯂꯩꯔꯝꯂꯕ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯐꯪꯕꯗ ꯔꯥꯖꯨ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯑꯁꯥꯎꯕ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯅꯥꯎ ꯅꯌꯥꯝꯕꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯦ ꯅꯌꯥꯝꯕꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯕꯤꯕ ꯅꯌꯥꯝꯕ ꯄꯦꯜꯂꯤ ꯅꯌꯥꯝꯕꯅ ꯏꯅꯥꯎꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯏꯅꯥꯎꯅ ꯊꯕꯛ ꯏꯪꯈꯥꯡ ꯐꯔꯛ ꯇꯥꯕ ꯁꯨꯐꯝ ꯅꯨꯡꯐꯝ ꯂꯩꯇꯕ ꯑꯣꯏꯔꯕꯁꯨ ꯏꯌꯥꯝꯕꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯎ ꯅꯪꯁꯨ ꯌꯥꯎꯁꯤ ꯏꯌꯥꯝꯕꯅ ꯊꯥ ꯊꯥꯒꯤ ꯁꯦꯜꯁꯨ ꯁꯥꯕꯤꯅꯤꯗ ꯆꯥꯎꯕꯗꯨ ꯏꯀꯥꯏꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯍꯣꯏ ꯇꯥ ꯔꯥꯖꯨ ꯑꯁꯨꯝꯅ ꯆꯥꯎꯕ ꯔꯥꯖꯨꯒꯤ ꯄꯣꯠꯐꯝꯗ ꯊꯕꯛ ꯌꯥꯎꯈ꯭ꯔꯦ ꯔꯥꯖꯨꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯤ ꯃꯥꯂꯦꯝꯁꯤꯗ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯤꯡꯂꯤꯉꯩ ꯃꯆꯥꯒꯤꯗꯃꯛ ꯈꯟꯖꯕ ꯋꯥꯖꯕ ꯃꯗꯨ ꯐꯥꯎꯕ ꯍꯦꯟꯗꯣꯛꯇꯅ ꯁꯤꯔꯕ ꯐꯥꯎꯕ
ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯤꯒꯤ ꯑꯐꯕ ꯇꯥꯟꯈꯠꯂꯛꯄꯗ ꯀꯂꯛ ꯃꯤꯌꯥꯎ ꯆꯥꯎꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯣꯏꯅ ꯇꯝꯂꯝꯗꯕ ꯄꯣꯠꯁꯛꯇꯨꯗꯤ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯤꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅꯁꯨ ꯄꯣꯠꯁꯛꯇꯨꯒꯤ ꯅꯐꯝꯗ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ꯫ ꯅꯪꯒꯤ ꯑꯣꯏꯅ ꯇꯝꯂꯝꯕ ꯄꯣꯠꯁꯛꯇꯨꯗꯤ ꯊꯥꯖꯗꯕ ꯃꯤꯀꯨꯞꯇꯁꯨ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯔꯥꯖꯨꯒꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯄꯤꯅꯤꯡꯂꯤꯕ ꯃꯣꯔꯦꯜ ꯃꯦꯁꯦꯖ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫